Arambai News Guwahati to Manipuri Pao Tabri Basing Buhan Handamaka Chingangbam Susitani Kurumjari, Hosing a Sigi Samlapa, Mariba Pao Sing, Lobirasi. Ngasi Sajibugi no Mapan Bamaitegi Jahi Hoba, Sajibu Cherau Numitni, Numidasibo, Malengi Mafum Kayada Kundariba, Maite Imung Singna, Mana Manangam Java Changda, and Sang Matil Tongduna, Yumlon Kero Navasinga, Yena Duna, How Hauta Tidana, Jaminaki. Amadi, Ahalaman Singda, Angamba Kudol Pot Piduna, Yai Patozalsu Nizaki. Asumna ngasigi cherauba numit ase kasargi Lakhipurdasu ningthijana pangthoknaki amadi Manipuri khunai apunbagi thongni jaraduna Lakhipur khumangi ibudou thongnangda mirakatuna Manipuri singi yaifenaba nizaki Thoromasida Lakhipur Development Committee ki President Lesungbam Robindro Lainingthau Sanamahi Thogalup ki Vice President Nongthombam Dhiren amasung Malades India gi Thoburen ingunda Binod nasu saruk yaki Singerbon High School Lampak ta chathariba GB Sharma Memorial 9A-side Open Football Tournament ta ngasi UCB Marcolin team na Kuno United Naya Grambo goal manga ahumda maithiba pikre hayengdi cherau maram oiduna match leiroi hairi Assam hojik tokpham khangdabagi phibamdani COVID ki sathibasu hengalakle nakalamarom jati gi oina pangthokdaba yadaba thawaimakni khanjariba chahi amada amuktang lakpa rongali bihusu karamna thadokani Ngasi Sonapurda Asugi Lamjing Makada Nupi Angang Bihu Jagoi Sabi Lising ama henbana punna Bihu Jagoi Saki Dolgi Makona Sonapur Konthang Yeki Aduga Hayengdi Goru Bihuni Goru Habadi San Habani Hayengi Numidasidani Asmis Singna Makoina Loizaba San Sing Honobi Matungina Iru Zabiduna San Seba Togani Puja Togani Masiga Loyana Kambrangna COVID Maraksida Bihu Jagoigi Workshop Amadi Rehearsal Su Adumak Leptana Chathari Jaragasida Moriani gi Bihu Committee Nipanadi Bihu gi SOP Sing Ngakloi Singarakibaga Loyana Jati gi Chauthok Chariba Bihu Thoram Athingba Mata Leitana Pangthokani Hairakre Handakta Thokiba instruction Khara Semdokladuna Haujiktagi Hona Transit Passenger Sing Natana Assamgi Airport Sing the Thunglaba Air Passenger Khudingmak Tangai Fadana COVID test Tawdaba Yaroi Haina Ngasi Assam Lengakna Lauthorakre RAT amasung RT-PCR test animak tawgadabani hairi panbayai mamangdadi Maharashtra amasung Karnataka dagi lakpa air passenger sing khaktamak tangai fadana COVID test tawgadabani habagi Assam lengakna order ama thokibani Assamgi Health Minister Himanta Biswa Sarmana Karigumba Bihu Matungda COVID case adumak Assam da hengalaknabadi lockdown thamdanabagi damak Assamgi miyamna COVID ki guidelines sing ngakna chatminaba haizarakre Panbayai, Ngarang Athingbada, Assam the COVID case Chongaga, Marfum doi Punkibane. Makal Kayagi Singnarakpa Amadi, Ate Pibum Kayagi Marakta, Bohag Bihu Pangtuk Nabagi Ayaba Pikibane, Mamang Chehi, COVID pandemic Namaramoiduna, lockdown Thamkibadagi, artist singi sale Tungi Pibum Dayamnak Sokiba Duda, Miding Tamlaga, Handak Bohag Bihu Pangtuk Nabagi Ayaba Pikibane so, Hairaki. Asumna, Assamda COVID ki phibam lusilakpadagi Assamga yumlo nariba Manipurgi Jiribam district ki SP Eganesham Sarmaga Maki chamber da Arambai News Guwahati gi Paumiga Khanana unarubada Anisuba tangka ki COVID ki check-in thorang oina Jiribam police na mapandagi changlakpa miyoi singi mathakta check-in bayaba check-in lokhatpham thokpa thorang sing lokhatli hairakre District Administration Amadi District Health Society Jiribam Anina April ki tang tarani thoidagi taramri fauba COVID vaccine kapagi khongjang changsinba hauki maramasina miyam punna bhap taminaduna lengakna piriba guidelines sing ngakna chatpinabasu hairaki Jiribam asi Manipurgi nongchup thangba border area ama oibana thangnaba Assamgi state tasu meitei yamna leibanina masida yauksangi thabal chongba chatnaba honarakpa kayani adubu thingduna chathankhide hainasu SPS na phongtoraki Masana Masabu Ningtamba Manipur State Council gi External Affairs amsung Defense Minister ni Haizaba Salai Group of Company gi Chairman Oramba Tera Lokrakpam Lekaidagi Narengbam Samarjit Chahi Niputaret Special Judge NIA na Nimitara Mangani gi Thasigi Kuntaruk Phauba Judicial Remand Piduna Jail da Thazin Kre Ngarang Security gi Kanba Section Thorang Makhada Mahak NIA Court Puthoraki Haukiba Mars ki tang kuntra dagi Police Custody da Mahak Lirakibane Maki Bell application Lakliba April tang Taratareta hearing Chathanaba Matam Lepkre.
Sita check gate Assam Rifles personnel singna detain tawduna thambadagi anaba ama gari manungda siduna lerambadagi civil society loop kya ngasi April ge tang 16 dagi Tengnopal district ban kaukre miyoi asi yamna makkanna masangam laktabadagi layeng nabagi damak Imphal punanaba hotnakibani adubu check gate duty taba Assam Rifles personnel singna phaduna thambadagi pass ki ngaineringaida miyoi asi laikidabani haire Muslim singi senglaba Ramzan tha hayeng April ge tang 13 imsagaisan numittagi hawragani haina Delhi gi Jama Masjid ki Sahi Imam Said Ahmad Bukhari amasung Mun Sighting Committee singna ngarang lok ningthokaba numidang wairam laukthokre Ramzan asi Islamic calendar gi mapan suba thani amasung charai henba thagi mapung phabagi oina Idul Fitr pangthoi panbayai Gulf ki lebak singdadi ngasina Ramzan gi ahoba numit oiribane Bengal gi CM Mamta Banerjee bu pung kunmari gi oina election commission na campaign tawada ban tawrakhiba dugi mayokta protest tawrodana ngasi Kolkata da dharna chathakre mahakna dharna phamnanabagi permission pibinabasu haizaki dharna phamlingai lai yektuna mahakna leiba ukhi adubo mahaki pung kunmari gi ban tawbugi matam loirba matung numidang pung 9 dagi mafam asimakta dagi didina mikhal gi campaign amuk changsinba hokhi Nakalamaromda da election commission na Mamtabu ban tawkraba matung BJP gi luchingba Rahul Sinha busu pung 9 gi oina campaign tawbada ban tawkre Rahul Sinha na Coach Bihar da makhoi mari tanate makhoi 9 kaptuna halamgadabani asigumba thong chathaklabadi chap manaba asigumba action amukasu lawgudabani haina yamnamak chayet na bawangang ama nganglakhiba dugidambak election commission na mahakpu ban tawrakhibani Jayet na bawangang ngangbagi damak Bengal gi BJP chief Dilip Ghosh ki mathaktasu isina notice pirakre asumna TMC amsung BJP gi marakta awaya khum tongnabagi mathakta communal loiba amadi Jayet na bawangang kaya ngangnarakpadagi election commission na asigumba thongsing asigi mathakta yamnamak kanna pendaba phongdorokhibaga loidana party ani gi mathakta action lokhalakibane Haukiba pung kunmari asigi manungda Awangnopoki state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Tripura da ngasi humphuni thoi Manipur da kulhumdoi Arunachal Pradesh da 13 Meghalaya da marfutaret Nagaland da 13 Mizoram da 13 phangkhre ngasi Mizoram da phangkhriba COVID ki anoba positive case 13 asigi manungda Aizol khaktadagi 13 thoini amadi Meghalaya da phangkiba marfutaret asigi manungda East Khasi Hills khaktadagi humbudrani pan yauri asumna India da ngasigi oina hauzik phawda COVID ki anoba positive case lakh amaga lising humputaruk chonga kun hena phangkhre amadi miyoi chanipan ga marfu COVID na maramoituna laikhitre amadi India da khwaidigi sogliba state Maharashtra da ngasigi oina COVID anoba positive case lising humpu ga chani tarani thoi phangkhre amadi chani ga marfuma thoi COVID na maramoiduna laikhitre asumna India da COVID na khwaidigi sathina sogliba state asi Maharashtra ni Maharashtra da hayengdagi complete lockdown thamlagani haina state asigi CM Udhab Thackeray na hauzik ngayaki mamangda lauthorakre Maharashtra pumbada hayeng April ki tang 13 nimidang pung 9 dagi hauna complete lockdown thamlagani tangai fadaba service pumba ayuki pung 3 tagi nimidang pung 9 phawba laigani public transport ti mapung phana thingjiloi essential service ta laiba mioi singna public transport sinagani aduga essential service nataba atei service khudingmak hayeng nimidang pung 9 dagi thingjillagani su hairi matang asida khwaidigi luribasidi state asigi doctor singsu phibam sokchilakli maramaduna state asigi damak mapangi doctor sing lakpinaba lengakna haijarakre asigi sumathakta NGO amade healthcare workers sing loinana opposition party singsu covid ki mayokta punna lan thengnaminaba CM na haijarakli panbayai Maharashtra da changchatta nomgi leptana covid case lising yankhai gi mathakta hengalakli bane adubu Mumbai gi hospital singda phamung phangnadabagi awabasu lairakli masi maroina celebrity singna thokhanbani haibagi wakat kyasu maikai kyadagi laknare hospitalized tawdrabasu yabadu hospital da laisinbadagi mathau taba covid anaba singna phamung phangnadabani hairakli Sachin Tendulkar Akshay Kumar Katrina Kaif na chingba celebrity kayagi mathakta maming paladuna lenga ki maikaidagi fawba penadaba kaya mamangda phongdoknakibasu laikhrabane
Delhi COVID ki phibam su sathirakle private hospital taramari COVID anabasing layengnabagidamak reserve thamle Delhi da ICU amadi ventilator gi awatpa yamnamak chawna lairakadore haibagi jingnaba kayasu phongdorakle asumna Delhi da COVID vaccine gi stock su numit mangani khaktangi lairi haibagi akiba masu lairakle Maragasida Delhi ki CM Arvind Kejriwal na kumsi chahi gi oina COVID pandemic tamideng thamlaga CBSE na lauba board exam alternative methodology ama sizinabinaba haizarakre Delhi da mahiroi lakh taruk na CBSE parikha thagadoribane masida chaurak na oza lakh amamuk invigilator oina saruk yagani maramaduna examination center singasi COVID ki achoba hotspot ama oirakpa yabagi akiba chawna leirakli hairakhi online natraga Internet Assessment Evaluation Thorang Makhada Mahiroising Promote Toba Yai COVID pandemic ki hojik chathariba web asida anabasingi manungda chada humpu mangadi chahi nifu manga makhagi miyoisingni hainasu CM na phongdorakhi Ahmedabad su COVID ki phibam yamnamak lushilakle hospital da COVID anabasing thampham leitabadagi ambulance da purakpa anabasing ambulance da dumak thamlaga layengba amadi oxygen pibna chingbagi yamnamak khudong chadabagi phibam da anabasing layengli Maharashtra ki mathangda India da handak kharani sida COVID na yamnamak sathirakliba state asi Uttar Pradesh ne Uttar Pradesh ta ngarang COVID ki anoba positive case lising tarani pan gi mathakta phangki amadi ngasidi hojik phawbada Uttar Pradesh ta COVID ki anoba positive case lising tara teret ka chamapan humphum doi phangkhre amadi COVID anaba ngasi Uttar Pradesh ta marfumanga leikidabagi paw lakli UP ki manungda COVID hotspot orakliba si Haridwar gi Kumbh Mela ne ngarang ningthokaba numitta Kumbh Mela da miyoi lakh nifu hena tinki amasung mela sidagi hojik phawbada bhakta chama supna nipan COVID positive su oirakre Panbaya state asigi CM Aditya Yoginath mahaki staff kharasu COVID positive oirakpadagi isolation da laikre Lebagasigi Vice President M. Venkaiah Naidu amasung Prime Minister Narendra Modi na hayeng COVID pandemic ki matang asida Governor amadi Lieutenant Governor singa video conferencing ki khuthangda wari sanagadori Aroibada ngasigi tentakpa maroiba pau khara COVID ka lanthengnabada remdesivir na mating pangi haibagi praman phangdri haina WHO na hairakre Tamil Nadu da mall restaurant amadi theater sing chada yankhai gi capacity da hangdokani Bhopal da numit taruk nigi lockdown thamkhre Kerala da miyam punbada athingba thamkhibaga loinana luhongbagi thoram da miyoi chamadagi hena tinba athingba thamkhre Mapan lebakta sava vaccine Moderna Pfizer amasung Novavax India da yamna thunamak puraklagani UK da COVID ki lockdown khajik komthokhankre hub saloon amadi gym hangdokpa hokre Pakistan da top cleric ama pharubadagi wathok oiraktuna leibak asida yamnamak chawna khut thoknarakre Guwahati gi Happy Child School da ozanupi ahum amadi mehairoi ahum COVID positive oikre school su matam kaktana thingjinkre amadi oil na NRL dagi share cha da marfu dasmik ama taruki changda laikre ngasi gana dia Arambai News Guwahati da Manipuri Pao sandok chaba matang sa loisan jabaga loinana tabiriba singbo amkaso hana khurumjari